ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯑꯣꯡꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯁꯣꯂꯨꯁꯟ ꯐꯪꯗꯕ ꯃꯇꯥꯡ ꯑꯃꯃꯝ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯩ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯣꯂꯨꯁꯟ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯁꯤꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯤꯌꯥꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯕ ꯕꯇꯟ ꯑꯗꯨꯗꯁꯨ ꯅꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯅꯝꯕꯤꯔꯝꯃꯨ ꯑꯩꯍꯥꯛꯀꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯇꯝ ꯆꯥꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯌꯧꯔꯛꯅꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯎꯃꯪ ꯖꯪꯒꯜ ꯑꯗꯨꯒ ꯆꯤꯡ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯖꯪꯒꯜꯗ ꯂꯥꯟꯃꯤ ꯍꯧꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯎꯃꯪ ꯑꯗꯨꯗ ꯃꯩ ꯍꯧꯔꯛꯄ ꯃꯥꯏꯀꯩ ꯃꯔꯤꯗ ꯑꯗꯨꯗ ꯁꯥ ꯁꯟ ꯀꯩ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯆꯦꯟꯈꯤꯕ ꯁꯤꯈꯤꯕ ꯀꯌꯥꯔꯣꯝ ꯊꯋꯥꯏ ꯊꯥꯈꯤꯕ ꯀꯌꯥꯔꯣꯝ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯗ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯁꯅꯥꯒꯤ ꯁꯖꯤ ꯑꯃꯁꯨ ꯃꯥꯁꯦ ꯃꯤꯔꯣꯟꯕꯤꯅꯤ ꯉꯁꯤ ꯍꯣꯔꯦꯟ ꯈꯪꯗꯕꯤꯗ ꯃꯥꯁꯦ ꯑꯄꯤꯛꯄ ꯃꯆꯥ ꯈꯔ ꯃꯥꯁꯦ ꯎꯅꯒꯗꯧꯕ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁꯖꯤꯅꯤ ꯃꯥꯁꯨ ꯃꯥꯒꯤ ꯃꯊꯋꯥꯏ ꯀꯟꯅꯕ ꯃꯥꯁꯨ ꯊꯋꯥꯏ ꯊꯥꯅ ꯃꯥꯏꯀꯩ ꯄꯥꯡꯅ ꯃꯥꯁꯨ ꯊꯋꯥꯏ ꯍꯤꯡꯕꯒꯤ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯈꯖꯤꯛ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯃꯔꯨꯝ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯁꯨ ꯄꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒ ꯊꯋꯥꯏꯁꯨ ꯀꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯒ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯂꯩꯖꯔꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯒꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯁꯥꯗꯥꯟꯕ ꯑꯃꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯁꯖꯤꯗꯨꯒꯤ ꯃꯥꯏꯀꯩ ꯄꯥꯡꯉꯒ ꯅꯣꯡꯃꯩ ꯇꯝꯃꯒ ꯂꯩꯔꯝꯃꯤ ꯃꯥꯅ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁ꯭ꯋꯥꯏ ꯂꯥꯎꯏꯀꯣ ꯑꯩꯗꯤ ꯁꯤꯔꯦꯗꯅ ꯑꯩ ꯁꯤꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯉꯁꯤ ꯍꯣꯔꯦꯟ ꯈꯪꯗꯅ ꯃꯤꯠ ꯄꯥꯡꯒꯗꯕ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯁꯤꯒꯤ ꯊꯋꯥꯏꯁꯤꯗꯤ ꯀꯜꯂꯤꯉꯤꯀꯣ ꯍꯦ ꯃꯄꯨ ꯅꯣꯡꯗꯝꯕ ꯃꯄꯨ ꯍꯥꯏꯔꯒ ꯃꯥꯅ ꯃꯄꯤ ꯇꯥꯏ ꯑꯗꯨꯗꯤ ꯃꯥꯅ ꯀꯔꯝ ꯇꯧꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯅ ꯃꯍꯥꯛꯀꯤ ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁ ꯃꯍꯥꯛꯀꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯂꯥꯏ ꯃꯗꯨꯒꯩꯗꯤ ꯃꯥꯒꯤ ꯑꯥꯠꯃꯕꯤꯁ꯭ꯋꯥꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥ ꯄꯨꯝꯅꯃꯛ ꯃꯥ ꯇꯧꯔꯦ ꯑꯩ ꯁꯤꯔꯁꯨ ꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯀꯟꯕ ꯇꯥꯏ ꯑꯗꯨꯅ ꯑꯩ ꯍꯤꯡꯕ ꯇꯥꯏ ꯑꯩ ꯍꯤꯡꯗ꯭ꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯀꯟꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯤꯉꯩꯁꯤꯗ ꯃꯥꯅ ꯁꯣꯝꯗ ꯆꯦꯟꯒꯦ ꯇꯧꯏ ꯏꯁꯤꯡ ꯇꯨꯔꯦꯟ ꯆꯥꯎꯏꯀꯣ ꯑꯁꯤꯗ ꯆꯣꯡꯊꯔꯒ ꯃꯥ ꯀꯥꯈꯠꯄ ꯉꯝꯃꯣꯏ ꯁꯣꯝꯗ ꯌꯦꯡꯉꯤ ꯃꯩ ꯍꯧꯅ ꯂꯩꯔꯦ ꯁꯣꯝꯗ ꯀꯩꯅꯣꯁꯨ ꯉꯁꯥꯏꯒꯤ ꯖꯪꯒꯜ ꯆꯤꯡ ꯑꯗꯨꯒ ꯇꯨꯡꯂꯣꯝ ꯑꯣꯟꯊꯣꯛꯅ ꯌꯦꯡꯉꯨꯕꯗꯅ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯕꯨ ꯑꯆꯧꯕ ꯀꯩ ꯑꯃꯈꯛꯅ ꯃꯕꯨꯛ ꯂꯥꯝꯅ ꯂꯩꯔꯕ ꯀꯩ ꯑꯃꯈꯛꯅ ꯃꯥꯕꯨ ꯂꯥꯛꯀꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯆꯞꯖꯨꯡꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯒ ꯈꯌꯥ ꯀꯥꯊꯣꯛꯑꯒ ꯂꯩꯔꯝꯃꯤ ꯃꯥꯅ ꯃꯗꯨꯁꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯍꯩꯁ ꯑꯩꯕꯨ ꯀꯩꯅꯣ ꯁꯣꯝ ꯆꯠꯂꯦ ꯏꯁꯤꯡ ꯁꯣꯝ ꯆꯠꯂꯦ ꯃꯩ ꯁꯣꯝ ꯆꯠꯂꯦ ꯅꯣꯡꯃꯩꯅ ꯄꯥꯟꯒꯗꯧꯔꯦ ꯁꯣꯝ ꯆꯠꯂꯦ ꯀꯩꯖꯥꯎꯁꯤꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅ ꯃꯥꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩꯁꯤꯗ ꯃꯥꯅ ꯅꯤꯡꯒꯗꯧꯕ ꯂꯥꯏꯁꯦ ꯐꯖꯅ ꯅꯤꯡꯉꯦ ꯃꯥꯅ ꯈꯜꯂꯦ ꯑꯩ ꯊꯋꯥꯏꯁꯦ ꯑꯩ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯀꯣꯗꯤ ꯍꯥꯏꯔꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯥꯗꯥꯟꯕꯗꯨꯗ ꯍꯥꯏ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯩꯕꯨ ꯍꯥꯠꯄꯤꯔꯣ ꯐꯔꯦ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯅꯤꯡꯈꯤꯕ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯊꯧꯖꯥꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯎꯐꯨꯜ ꯋꯥꯐꯨꯜ ꯑꯃ ꯍꯦꯛ ꯁꯤꯜꯂꯛꯇꯅ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯇꯒꯤ ꯇꯧꯔꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯐꯨꯜ ꯋꯥꯐꯨꯜ ꯕ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂ ꯃꯥꯁꯦ ꯃꯃꯤꯠꯁꯦ ꯄꯥꯡꯕ ꯉꯝꯗꯕꯤꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯩ ꯁꯣꯝꯗꯅ ꯃꯥꯒꯤ ꯅꯣꯡꯃꯩꯁꯦ ꯀꯥꯞꯄꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯅꯝꯃꯕꯅꯤꯀꯣ ꯅꯣꯡꯃꯩꯁꯦ ꯀꯥꯞꯈ꯭ꯔꯦ ꯎꯐꯨꯜꯁꯨ ꯂꯥꯛꯑꯦ ꯍꯥꯏꯅ ꯃꯃꯤꯠꯁꯨ ꯎꯁꯟꯈ꯭ꯔꯦ ꯅꯣꯡꯃꯩꯁꯨ ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯖꯤꯗꯨꯗꯤ ꯃꯥꯅ
मासे सुमाइना उफुल् लाए मासु ममित पाथरगा मासु सुमाइ तौर लेंगे तंजासिदा कापखिब नोंमैसे नोंमै मरुसिदी अमुक हलकपा कापख्रबनिना माना ngसाइगी सजीसिगी तुंगोमदा खुदुप अहुमुक्तंग थापना लेरिबा कैजाव पुकलांबा कैजाव सिदा ओइना पालगा कैसे ओइना सीरे सोमदसु कइनोसे ngसाइगी सदानबा नोंमै पाइबा नुपासे मासु उफुन चंगबनिना नोंमै कापा सजी हाटपगा मथंग मरम नाइदना मासे हौरगा चेनगरे हाइबिदि ममी तादगी हिंगनबगी गायना मासु चेनगरे कमाइ तौसिगायना अदुदगीदी अदुमाइन तौरगा सजी ममा मचासे कईदसु सिखिबा अदुगा नोंमै कापा नुपादसु सोमदा चेनखिबा अदैदी मासे थवाई माइ मथवाइसे हिंहौई याय मदुगैदी नोंदम मपुगी थौजालदगी कइनोदसु मतांग अदुमक्तदा नोंसे पुली चुथरक्तना ngसाइगी कइनोगी चिंगी जंगलगी मई अदुसु तब तबना मुथरक्की अदुगा अदुमाइ तौरगा मासु मागी इंथरक्तना सा कीदिंगाइ लेतबा जंगल अमा ओइदना मासे मागी मरुम थुपा मफम अमदा मागी मचा सिंदुसु माना मफम चाना मतम चाना माना अपिक मचा मयामदो पोक्चरगा अदुमाइन तौना मासे नुंगाइना पालगा चाखियाये अदुना मयाम ngasiगी एगी वारीसिगी मोटिवेट ओइबा पौताक ओइबा वारीदी अखोइना करिगुंबा मतमदा खुदोंग थीबा ताबा मतमदा अखोइ पाखलोइदबनी अखोइ निंहनलोइदबनी ऐ सिरेदना हाइबगी वखलदा ऐ नुमि लाबरने आइना खलोइदबनी अखोइगी थौना लेगदमी सेल्फ कॉन्फिडेंस लेगदमी मदुगैदी अखोइगी वखल कोक्सु सानगदबनी करम हाइ तौना ऐगी पुंसिसे हिंबा मथौ ताइ अदुगा इरोलेबदा मरु ओइना अखोइना नोंदम मपुगी मफमदा थौनी जब नतना मतंगदे अखोइगी कईगुंबा उपायसु लेते अदुना मपुगी थौजालदगी मपुगदा माना थौनी जखिबा अखोइना अदुगी थौजाल अदो मतम चाना अखोइदसु पिबिरई सुमाइना सिगी हाइरगा ngasiगी पौताग असिदी मयांगी मफमदा अयाकी ngasiगी वीडियो सिना मयामना नुंगाइबिबा तारगदी लाइक शेयर दई सब्सक्राइब मचामदंग लंबिरमु हाइरगा अयाकी मथंगी वीडियो सु ngaibiramु हाइरगा ngasiगी अयाकी वीडियो अतेनबा सिमदि अई मतंगसिदा लोइसनजरगे हाइरगा मयांग मफमदगी अमुका हनसु काइनबगी बिदाय लौजरी मथंग अमु वीडियो अमदा अमु उनगनी खुरमजरी।